yu kasi mayam tha akanda liver cirrhosis nara kanda puk kasi mayam kang thokpa aduga puk sida ising mayam ama hanba chatpa kasi ngamdang kai leng otpa ngamdang kai ko maduba akoina ascitic fluid collection leiba haira kanda khangnei ko aduga sumaina haiba stage se akoi liver cirrhosis ki haiba taraga su yamna advanced stage ta leiba late stage ta leiba decompensated liver cirrhosis haira kanda adumaina khangnei ko ada masigi ising hali sigi mathakta akoigi ising sida masagi ascitic fluid collection se masida infection so amuka thokpa madu mu condition ma amu su yawe ko madu na koina SBP habadi spontaneous bacterial peritonitis leiba hare kanda khangni masi akoina kamaina deal tawge haiba kansida ising do mabukta ge syringe na tawrakanda lawthoi ko akoigi pipe kasi connect tawrakanda nukti khudingi liter ani ani lawthokpa natra liter ahum lawthokpa as per the requirement adugi mathakta akoigi high end antibiotics mamam su pi ko ada haiba infection siga chanabada ado adumai tawrakanda response tawsu mayam yawe ko tawbatabu masiki mayam sigi manungda akoigi phanayamne antibiotics pi bataraga phanayamne singsi lawthokpa taraga akoigi response tawdaba haitare ko haibadi improve tawraktaba madugi condition do akoina usually difficult to treat spontaneous bacterial peritonitis haibadi difficult to treat SBP adumai harakanda khamni ko haibadi phanayam tawraga yadra madugi maongse isin lausing akoigi manipur da leibiri isin law mayam sigi marakta aina ganda gram saran gi sai chikri tawi ga video kano taw matam duda actor du da haiba sunataba ko haibadi actor du di acting tawzari ni ko magi role du matungina adu taw ngasagi fattaba mati ama yawa akoigi biri gumba thakpa khotpa madugumba gi matek to matau tamliba isini nausing angang macha ko mayam amana ka se reels ka semna tawdu madugi haifetang aina hairubaduda madu nangnadi kari oiradana ram saran nang leiba ngamini nangondagi ram saran helini kana adumda koina torpase ate aartha thoibra haibani madudi ngasai ki difficult to treat SBP ki type ta difficult to deal with isini nausing hairakane adugumba kharadu mayam gi manungda khara yawrido difficult to deal to badam wa haitare ta sena haitare hari pochi kana du actor du haiba sunataba potu de ko sai matau tambado sai gi matek tu fatta matek tu maduni adugi mathakta mukaso ngasai gi sidai de bhareni actor ni aduni adani mayam leigre ado karinta su oidaba akoigi kanamta nu su pambi daba nabungo aina dine akoigi sin law mayam gi damakta matam su pada stand tawbani any issue da ko karigumba voice amatang oitara su raise tawbani aduga angamba mateng su jaga kaya da adum pangi ko aina social media da hairakpa khara hairakta khara adum pangi masi sel gi wa katang natana sel gi oro amagi oro angamba mateng adum tawrini ko any jaga da adanga sai gi hairiba songi popular oirba mi mayam ana follow tawraba pama ba ko somda ka kana tawri mayam moidu na de khoi iramdam gi damakta nongda wahei bata haibirakpa nateba khoi manipur da ka thokriba khoi gi issue sibu moi kanamta na khangdaba jalo kanamta na raise to birakte kanamta na haibirakte akoi si exist taw dabagi mongda dum lei ko adamaina ni leisi kanagumba manipur machang da mating pang pasu nate nabungo akoina de amuka so haibisini khoi gi jaga da aigi feel khatangi natana aigi feel da definitely la aga de mating pangi adum thengnei nukti khudingi manipur macha manipur da yengba yaba yengame har kanda phatre yararoi masidi advance oire mapanda puro kholoi tar kanda puro matamda khoi doctor ya do leibro sida kana har kanda social media da ha itanu ubudu da amai ka tar kanda thira ka la kanda angam mating pang dana ta thok tajin tawna da na ka tawba kaya amasuni madu makta da khoi gi sidai dekta ram saran da du ram saran da natine hai kripto poto gyan tamina si haibani sinlausing haibana ama adagi aartha ndopana ama amai to bigano difficult to deal with ko deal to badam wawe mongdadi to rusi sinlausing isin no masa khangda busu to bigano ko mi gi lamgi sanna machi sange haibado madu to bigano actor oigera ama oigera any person nare hai taragadi ai samak to oidebe any doctor manakta sattoini sidaka se haidoini is khara mana haibe yori nang khatang lo doctor si kaina adugi wahang du yoitari prime minister am su president changjelaga nang khatang lo prime minister oirisi nang khatang lo president oirisi nangi mamang su mayam am oiram bal laikre ade housing makta da su prithvi da around 195 countries muk lai united nations ki matungina chawrakna adugi hairiba country mayam se da loina prime minister akogi president ningthau adman loi leiring aktani ado mayam leiri nang khatang leina dum changjin haidoira tawbiganu isin law masa khangdaba tawbiganu hairiba wado akogi phanabagi damta haibani afabaromda dum akogi lawsi afabada dum changchinminasi haibagi message piba video ngakto rangani aina hoji phawada semkiba video singdo phagi jugai karigumba da khara yawarambe mado isin law masa khangdaba aduga difficult to deal with adugi mongdi oirosi thank you everyone